Lampiri buka isu adalah bahasa singkat dan kampung bos dan simpul ada yang pakai tobi gitu. Aku minta dah pergi ke proxy kayak ama. Aku masuk di baraksa. ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯁꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯄꯨꯡ 2ꯗ ꯄꯨꯡ 6:30 ꯐꯥꯈꯤꯕꯅꯤ ꯍꯥꯏꯌꯦꯕ 6:30 ꯐꯥꯈꯤꯕ ꯑꯉꯥꯡꯁꯤ ꯃꯥꯅ ꯈꯪꯅꯕꯁꯤ ꯑꯉꯥꯡ ꯐꯥꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯄꯥꯎ ꯑꯃꯐꯥꯎꯁꯨ ꯄꯤꯔꯛꯇꯦ ꯏꯄ꯭ꯋꯥꯁꯤꯒ ꯑꯩꯈꯣꯏꯒꯁꯨ ꯄꯥꯎ ꯐꯥꯎꯅꯍꯟꯗꯦ ꯑꯗꯨꯒ ꯁꯤꯔꯀꯥꯟꯁꯤꯗ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯃꯥ ꯁꯨꯇꯤ ꯊꯣꯛꯂꯛꯈꯤ ꯈꯪꯉꯗꯤ ꯆꯪꯒꯅꯨ ꯈꯣꯠꯀꯅꯨ ꯏꯔꯥꯡ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯧꯗꯣ ꯃꯥꯅ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯅꯨꯄꯥꯁꯤ ꯄꯨꯁꯜꯂꯒ ꯆꯪꯈꯤ ꯀꯣꯟꯅ ꯁꯤꯔꯀꯥꯟꯗ ꯈꯪꯉꯦꯕ ꯃꯥꯅ ꯄꯨꯁꯜꯂꯒ ꯆꯪꯕꯅꯤ ꯏꯔꯥꯡꯁꯤꯗ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯌꯥꯗ ꯆꯪꯉꯁꯨ ꯏꯆꯦ ꯑꯉꯥꯡꯗꯨ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯑꯗꯨ ꯄꯨꯂꯤꯁ ꯇꯧꯔ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯝꯇꯁꯨ ꯄꯤꯗꯦ ꯑꯗꯨꯒ ꯃꯥꯅ ꯏꯄ꯭ꯋꯥꯗꯨꯒꯤ ꯆꯍꯤ 7ꯀꯤ ꯇꯣꯂꯣꯞꯇꯨ ꯄꯥꯝꯕꯩꯗꯃꯛꯇ ꯃꯥꯅ ꯈꯨꯅꯦꯛ ꯇꯧꯔꯒ ꯏꯄ꯭ꯋꯥꯗꯣ ꯍꯥꯠꯇꯣꯛꯑꯒ ꯃꯥꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦꯅ ꯆꯣꯡꯁꯟꯅꯕ ꯃꯥ ꯑꯩꯈꯣꯏ ꯂꯨꯍꯣꯡꯈꯤꯕꯁꯨ ꯂꯩꯇꯦ ꯀꯔꯤꯝ ꯂꯩꯇꯦ ꯅꯣꯡꯃ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ ꯃꯥꯒꯤ ꯃꯃꯥ ꯃꯆꯥ ꯈꯔꯒ ꯈꯪꯅꯩ ꯆꯥꯅꯩ ꯆꯨꯝꯃꯤ ꯂꯨꯍꯣꯡꯅꯦ ꯇꯧꯔꯒ ꯂꯥꯟ ꯇꯧꯁꯟꯈ꯭ꯔꯦ ꯂꯨꯍꯣꯡꯈꯤꯕꯁꯨ ꯂꯩꯇꯦ ꯂꯧꯅ ꯂꯩꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯇ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯝꯕꯩꯗꯃꯛꯇ ꯏꯄ꯭ꯋꯥꯗꯣ ꯍꯥꯠꯇꯣꯛꯏꯃꯤ ꯃꯥ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄꯤꯌꯨ ꯒꯥꯔꯤ ꯈꯔ ꯂꯥꯛꯇ꯭ꯔꯤꯁꯦ